ngase phone ki batuan tuan manipuri sipung singdigi maroi bi pauk sing myamna thamjige ahan mada sanalaiba pauk-siri khongasaraga myamna thamjige state lengang na sinduna nambol the world tourism day gi thorom pangthokre chief minister tha taru ki manungda manipura high tech sports training center ani thamlagani haukiba kumja inglising amaga samapan ga marfudigi hauraga sai khudingi september 13 asib world tourism day haina pangthokna duna lakpogum state asigi oni su manipur lenga ki tourism department sinduna ngasi nambol gi maibam lokpasing the world tourism day gi thorom pangthokre rethinking tourism haiba thimna pangthoki ba thoram adu manipur lenga ki chief minister nang thongma berena chief guest education minister ts basanta kumar president tourism corporation gi chairman Karamshyam MLAY Radheshyam MLA Sapam Kunja Kishore Babina Group ki managing director Dr. Davlina guest of honor Shimuni Surgaki Thoramadur chief guest ki role period no chief minister Nongthongmam Beren Hai India gi sports ki powerhouse ODB state is Thatar ki manungda high tech training center ani lingnaba malem gi maming leraba Samsung company ga yana si role khuyek pinare Maramasna training center sing asi sengba sakatpagi thaba thubu matamna hauragani masina ahanbagi tangkaki oina football boxing judo badminton hockey amadi archery masanada kudongzaba pigani amasum hairiba center sing asi kumalampak sports complex amasum olympic park thangani state asi gi tungi laibag asi tourism sector gi khutalai Maramasna sector asibu sakot hanana ba ki khudimana honagadabani state lenga ki maikedi gi so honaba yabo honagani loinana tourist singna lakpada hena khudong sa hanana lakhaning na bagidama tourist circuit sing semagi thabak paikhatpa hore hauki bisai khara sidi state sigi loin order ki phibam phagalakpa madi lambi thongi phibam phagalakpadagi tourist lakpagi sangsi hanadagi yamno wongkhalabani adubo covid Layengkhiba tourism sector sida asuba safu amaduki handagi state sida thubu matamna G20 summit ki mute sing laklaga wa khanagadori maduda tourism sector sakot hanabagi matangna skupna khanagani handaktasu Thailand gi asuba delegate ama laklaga unakhibeleki loidana ngarang su UAE gi mute sing unaduna warisnaki state lenga sina pakhaliba thabak thoram sing asi miyam gi yaifanabani lenga pairiba sing sai sa gi yenglaga pakhatpanati manipur simau sa gi fazabana thalaba lamdama mane dubu iramdamasida pangliba potok sing asi ai khoi na yon ba haitabigi phibam amada lairi maramasina khoi gi isagi laizari tourism gi potential sing asi ningthi na thijin humjin ba yamna mathautai nauna semgaliba tourism circuit ki sarwa moine imphal area da hangangi polo complex poni gi asoba mitam water amusement park olympic park na singma kya semgale masida sunatana singilamda Kangkhui, Shiroi, Mao, Tharol, Behangi, Southern Culture, Park na singno kaya manum su sembatuna thamle. Lamkoi bisingi hena pung singshina ba madi lamdamasik yelho masana singbu yokhanabigi panamda pana sagol kangjai gi tournament ma sai khudingi pangthopa hauragane khi maana makhata nai manipuri singa si mausana subono makanjaba khutsa haiba madi hiram khuding da haithoi singthoi from mane adubu matama madi sial season ba haitabigi mamiu hangi Maramasina hiramani asida ningthina sisinaba tamlabadi sangdamnaba ngamdana mithoi mihenba furup ama soidna oigani Prime Minister Narendra Modi gi miyeng makhada awangnong pok lamdam singda interstate flight service kaya marum nauna hogolakliba sina tourism sector da asob inor ama haplagani masida sunatana Imphal Bangkok na singba flight service kaya marum su hogtokna papanam thamli Lainga sigi makhada anawonoba thausil thorang kaya marum paikhatuna miyam gi fana bu hunatuna lakti makhata na su khona khigani state sida angang sing lairik tamba sat pamatamda puri ba begasi man khibana angang sing asang safu amadi wori maramas angang sing school ka ba matamda lairik yamna puhondana ba anoba thausil amasung soi soidana hawtolagani haujati state sida miyamna lamkoi ba lakna ba matamda law and order maramoiduna hinarambadu laikidre Police amadi miyam gi marakta lainari mari suhanadigi yam hena fakale police singa miyam ga yamna nungsi sanna to na tinakhiba maramna mi phuba saibna singba thaudok singju state asina ngasi dilai khidre thauram sigi saruga moina manipur gi sakna airaba folk singer Guru Rubels Mongsaba laihui gi timamasum Rhythms of Manipur gi timna cultural showcase ki amaramna thauram si Institute of Development Studies Manipur Adventure and Allied Sports Institute amasum Manipur Tourism Department Society na susinduna pangthukyan su paus na makhata na palakli makasa tarak po na topak po mana F-based public cycle sharing system hautokre Imphal City manung na miyam na cycle wire ga thawpagi khudong sa phanglagani
Imphal Smart City gi project ki manung sana miyamna cycle sizinabagi kanaba wakhalon pinaba masum city manung gari sinbagi sang hantanabagi panamda F-based public bicycle sharing PBA system hawdokhibaga loinana cycle thoba pamjaba miyoi sing city manungda cycle thobagi khudong saba phangan ma hokre Manipur Lengak ki Muhut Minister Yamna Khemsana Chief Guest Commissioner Muhut Mongjam Zoine President amasum RIMS ki Medical Superintendent amasum Imphal City ki bicycle Mayor Dr. Nepram Sanjib amasum Imphal Smart City Limited ki Chief Executive Officer T.S. Harikumar na guest of honor oiduna FBS Public Bicycle sharing system asi hawdokhibani Imphal Smart City Limited ki makhara paikhathiba Imphal Smart City project ki manungsana Imphal ki towan ba mapham kunda bicycle station sing samgatuna pilot project oina cycle sama Imphal la thunglakhibaga loinana cycle sing adu miyamna ngasidagi sijinabi yabi kutung saba phangan ba hokhibani GPS fit tawraba cycle yana app asi mobile phone da download tawraba matungda register tawraba e-payments tawraba matungda cycle gi show amasum handle da yawriba QR code adu sijinaraga so hangdoklaba matungda thawgadoribani amasum cycle sing asi geo fencing amasum manungda sijinabi yabana kariguma masigi wangba langadori habisi cycle thoriba miaiduda masa mathumda ingit pirakani kariguma miaiduna geo fencing adu lana 1000 lurabadi cycle adu matomda so launching kigani hari cycle station sing asi mobile application adu digi Google gi kuthangna loina khangba yagani cycle sing asi GPS loina yawbana mangkhibada thibi yamna lagani mapalam digi lakpa lamkoibi sing gi khudong sanabagi dama navigation ki khudong sa su habli karigumba hakhiba senpa madu loirakpa tarabadi hana warning pirakani ma cycle adu thawbu loiraba matungna cycle station amada in right ki button adu namba matamna cycle adu matomda so launching ki gani so hari thoram adu go mari lainana Muhut Minister Y Khemsana hai cycle thawbunai khugi haksang phana thambada mateng pangmadana tana akoibgi phiwam sathing pibgi sangda hantanbada mating hoi lakaduriba sangai festival sta mapalam gilam koiba mayam lakaduriba si yenglaga makoibu ningthina lamjing lamtak biduna Imphal City manungda cycle thopgi kutong sabasi pirabadi hena kanagani hena sumang makhataki atopa pawmana kombironda national highway thingzinduna miyamna rally sakhre Tamelung district ki manung sana laiba kambiron khulda thasgi kunga marida CRPF ki personal amana bomb thamlammi haba thawdo adugi mekting asi RNSOM RNCM RNLPM NABA amasum NAZA sina sinduna miyam gi rally ma sakre rally sigi manung sana ngase yu pung 13 tabadagi numi jungba pung baro fawba lambi thinggi khongjang su sangsinki hiramasi matang all Naga Students Association Manipur ansamna khuyek pidun thadurak pasirol amana hai United Naga Council NWU amasung ansam gi miye makhada RNSOM RNCM RNLPM NABA amasum NAZA sina sinduna sakib rally du yamlaba miyamna sabyaki loinana miyamna CRPF amari Assam Rifles ki thawdo du akan mamonu yaning da bazu phungdonaki school gi mahiroi ka saruk yaduna pangthoki rally du da singilam singdagi apaspa mapung fanatho CRPF personal gi thawong yaning de bomb phumba ki thawong kanim tawi security force na terrorist ki thawong sa thagano haibna singba khulaw ka sulaki nakala maromda Kambiro na thokiba thawdo aduga mari lainana CRPF personal commanding officer amadi kuntraga mapan sub Assam Rifles ki personal sing adugi mathakta thibu humigi thabak sa thabina ba youth forum for protection of human right na Manipur ki governor laganation memorandum piduna taksinkre forum ki president case phazatu no khuyek piduna pisin ki memorandum aduda hai thasigi kunga mari da CRPF ki personal amana tamanung district ki Kambiron's village ki Zadonang Memorial Site manakta bomb phumna bahotna rami haibisi yamna lebak thibani personal aduna miyam da phongdoropagi matungina bomb adu kuntraga mapan suba Assam Rifles commander na thasigi kungo humdori numidang na mangona kusina rakhibani asumna mi kungna lairiba kulamagi manakta bomb thamjinduna misa miyam sokormi yaba thawong sa tharak baibisi asobu crime amani miyamgi punsingak senaba lairiba security force asina asiguma thabak sathaba asina crime adu amuke hena sakthukali Isterasida mamana thokiba bomb pokhai thawdo adu Central Armed Force na satharabra haibigi singnaba pokhale thawdo asina singi miyam khaktada natana Manipur pumbar asobu sa thingama piri maramsna awang poklamdam gi mapung kharada thamjiliba aphaspa 1950 rasi kopna khantabagi matamoire mamangnas ek asigi makhara Manipur miyamna fake encounter gi case kaya marum bayokna duna lakhrabani madugi aki tuzungba saithing sing hauju pawba miyam mayokna duna lei thawong sing asi international humanitarian law gi wangmadani
Handak thokliba thawong asi state asigi phuruk kanglupsing marakta hena nungainadana thonana basatarakba thawong ama oiramgadra haibki singna phawi maramesna CRPF amadi kuntraga mapan sub asam rifles ki mathakta akupa investigation ama sathaba yamna mak mathok tare loinana Manipur yauna awang nang puklamdam gi aphaswa marufongna lakthokpina ba thabak paikhapiu loinana thawdu adu bu thijinna ba yamdrabada Manipur High Court ki retired judge amagi rank tagi tadaba Independence Investigation Team ama semduna thabak paikhat hanbiu haina su memory nam aduna makhatari atopa paw madana bomb puraga nan thoktuna Layengkhiba Miyoi ni fare haukiba July 3 de ekoben amada TNT bomb purakpat Imphal Morelambi gi Sora area de Kaksing District Police Commando team na phana bo khona bada amamagi khudongsa balorga nan thoktuna Layengkhiba Miyoi ni ngasi nongalamdai pung amarom taba matamna lilong khongba ni fare Police ki pawnai pharaba Miyoi ani dudi more ward number 5 Muslim basti digi MD Hefazawdini makhuyani gi mathakta Kaksing District Police ki mathakta Kaksing District Police na lokhat case amagi matungina fana ba thigat pagi thabak sathaduna lakne thajabi aba pawma phangudi Kaksing Police District ki command team amana Thawal District ki lilong khongban gi yumamar thibuhum gi thabak sathabada MD Hefazur Hairiba Miyoi sing sinungalamdai pung amarom taba matamna phabangki magna leramliba yumadu ma ki mari matagi yumni mak pharabagi tungda MD Riyas Khan Elias Odia Hairiba Miyoi Kaksing Police Station da ngasinungtil pung mari rom taba matamna surrender torakhibane hairi atopa pawm October 3 phawbada kaithil sangadrabadi namduna sangsilaga phamjilagani association Temporary market ki awang thangba sarukta tengakna street vendors singi damak saba loiraba market set asi October 3 phawgi manungda sanga aduna sinadrabadi mathangi numit October 3 dagi mausagum hana phamlamba ima ibel singna phamba hauragani haina roadside vendor welfare association koiramal kaithilna lengar section wa thangkhre saba loiraba sanga aduna thamliba kaithil sigi mamangna pangthokpa pawmising unaba made association gi president Khetri tamana hai Lengan street vendors singi damakta saba loiduna thamlaba kaithil sangana ba thengtang kya da mari lenaba singda haikiba lekre adu bungasi phawbo thabak to onthok palaitri sai sigi March 5 da chief secretary da si thaduna haikiba lekre loinana makasa tharak poina chief minister mahut amari tongan mari lenaba singda haikiba leraba sungasi phawbo thabak to onthok panga leitri hana kaithil asida saidang duna lerama potpham phambi kangauna duna leire pot yonduna imung puramba kaya sakhum mai mut pa yaure amasum lenga na sinda khakta natana awaba taraba pothan phamising awaba siko hanbiu mangna hai hanagi kaithil asida palinaina ayuk nungthil amadi numidang wairamna phamlambasing loina masakhangi naunami lauksin bigano hana phamlambasing ningthina phamlaba matungda anaubu lauge hairabus lobiyu madura association athingma leiti sabasu loiraba kaithel asi sangaduna miyamda sinnadabadagi mayokta matam khragi mamana kaithel phambisina sangsinduna phamlubada yamlaba policing thajenduna tanthokpada natana chamaga nifuga mari salaiduna Miyoi amata sangandana thamkhibani associationa ngasi athuba executive singi mifam ama kauraga October 3 phawda sangaduna sinadrabadi tang mari dagi mausagum sangsinduna phamba haiba orebasi lobani haikenasu pawsna makhatana phongdorakli atopa pawmana humanity ki ama asteroids ki zero nasa thengaina bagi sapu aduna space rock aduki lambi adu khajikta oirabasu thaido hanma ngambra haibgi sangyeng amada nasa spacecraft amana earth gi mile million 6.8 kilometer million taraga point mapan lom lapada asteroid amada mai pakna thomgai khre pungda mile lising taraga marigi khongsata football stadium amamuk saw asteroid amaga thinga hainanabagi dama nasa na makhoi DART spacecraft adu November lising ani kunga mathura thakakhe karigumba aikhoi gi score adu humanity gi ama amasum asteroid kina zero oiba tarabadi haibadi asteroid adu gi lambi adu art thengai gadabadi thaido honkhiba tarabadi mai pakle haina sapu adu gi mateng live stream gi manung nasa wangloi tahira elena haki mission si asteroid amaga yamna thina thengai na yaba madigi art gi ngathona ba agency sigi planetary defense initiative adugi ahanba demonstration ni masigi akhana ba asteroid asi dimorphos kowi masina khoi gi planetamna paishilakte dugu masi thaidokhina bagi technique ama sangyeng na nasa na masi butongwana khandokhiwani kariguma ma gi lambi paring adu on mad khajitang phawo thaidokiba tarabdi nasana madu mai pakpa mission am oina logani madugi sapho dugi mangoina DART dagi tongan ba spacecraft amasu thadokhi maduna thengaina bagi image sing lokhi Hubble Space
telescope amasum James Webb Space Telescope adu impact adu yengki nasagi thagat ki spacecraft aduna demo force ki maikei gi supnagi meter tara khakta lapa crash toki atopa pawm lainung da futaruk luna phumjilaba miyema police na kan labaratana festival hodringai nomugi mamang Samadhi laurabadi aran kubam phangani haini Hindu laining hal amana haibadigi laining no futaruk luna phumjilaba miyema ngasi Uttar Pradesh police ta kankre laining gi mingda sen phangnabigi asadi Hindu laining han ahum na hama bu laining da Samadhi launaba yahan khiyana police na ki pauta abdi kutak police na satuna no pa du bu phumjiliba leba masu wa du loktoki phumduna leiramliba miyedu subam gosmi kawi komadu tawbuda ma ki mapasu yawi hairen spouse na pali Makasa tarak po na huyilan paudo gito pa pau kramo memna thamjagi urban local body singi election state election commission gi sitnan malambida ERO SDO khrana nungjaw oibi yaurabra huyen bureau state election commission na ERO SDO singna final electoral roll September 19 English ngani 19 faw gi manungda phongna na bakhan krabasu phongda ba yaure Center amasum state lengang paikhalakpa sako thorangi scheme project sing miyamna hakthingna yohan gadoriba Manipur urban local body ULB singi pangthoktuna lakliba mikhal sing pangthoknabagi dama ULB punamaki final electoral roll phongna ba state election commission na mari lenam ERO SDO sing khan khrabasu phongda bi yare thawong asina state election commission Manipur gi mekedigi pangthokpham thoklaba ULB singi mikhal pangthoknabagi dama Sangsilakliba sitnan ba lambida asobo nungjaw oirakpaga loinana khurau thangba yaure habigi wafam phungdoknarakle Imphal Municipal Corporation IMC yauna tambaki district sing the later municipal council amasum nagar panchayat sing apunba ULB kunga teret ki mikal pangthoknabagi dama state election commission Manipur gi maikaidigi secretary Aribam Amarjina thasigi nipana ULB sing asigi mikal pangthokpada tangai fadana sijinagadariba electoral roll singi final electoral roll sing thasigi kunhumdoida fongnanaba ayiba sirol pidno khanki sirol dura pangthokadoriba IMC gi yauna municipal council singamasum nagar panchayat singi general election 2022 gi electoral roll sing preparation tawgadabane hadi loinana sirol aduda electoral roll sing adugi preliminary electoral roll sing September 10 thu English ngani kungani thu de phonglaga madura claim amasum objection tawningba singna September 10 English ngani kungani thu fawda ariba numit oina piraga September 19 English ngani kungani thu de final electoral roll phonggadabani haina khanghibani Loinana sirol asigi matungina piriba electoral roll sing phongmagi sidul asigi manungda tangai fadana thorang tawduna phongnabagidama panthadana mathau taba thabak sing lokhatnabasu khankhibani hari adobu Imphal West district ki manung saliba Thongkhong Lakshmi Bazar Municipal Council masung Wongwei Municipal Council gidi council ani sigi electoral registration officer returning officer oiriba SDO Wongwei amasum assistant electoral registration officer assistant returning officer oiriba SDC Wongwei gi makidigi state election commission Manipur na pirakhiba direction asigi manung sana hairiba council ani sigi final electoral roll sing phonggadaba numit hendoklaglaba matung ngasi phawbada phongdokhidre hairi municipal council kharagin state election commission Manipur na final electoral roll sing phongnabagi pikhiba numit September 19 English sing ani 19 asidagi hendoklaga ngasi phongnaba kharasu yawre hairi Adumoinamak Thobal Municipal Council gi oinadi council asigi ERO gi makhedi state election commission Manipur na pirakpa instruction asigi matungina council asigi ward number 1 gi 18 fawgi oina final electoral roll phonggadaba numit maktada sapsana phongdokhi hadi ULB kungatare asigi manungna matam sana final electoral roll phongkiba masum numit khrani son tharaklabasu ngasi phongran khraba singidi mari lenaba miyam gi maikedi claim amasum objection asingba file tawnaba honakre aduba atopa ULB singidi phonare haiduna ngasisu lamphel pata laiba Thongkhong Lakshmi Bazar Municipal Council amasung Wongwei Municipal Council gi sumiyamna final electoral roll sing yengjagi haiduna laknakhibada phonglamdabadagi yengba phangnakhidre matam sana phongdabagi mathakta council ani sigi final electoral roll karma matamda phonggadagi haina hanglubudasu sapsapa matam pirakkide hairi Maramsina Manipur lenga ki cabinet mi phamna fawa pangthoktuna lakliba ULB sing sigi mikhal saliba sayesi loisindringa gi mamangda pangthoknanaba laukibu warep ki matun state election commission Manipur na mathau tapa thabak sing lokolaglagasu ULB kharagi ERO SDO kharana khurau thangba yawgadoribra habi wahang songthorakle
Panma yabadi matam loikraba IMC yauna municipal council singa masum nagar panchayat singa punna ULB kunga teret ki tam thokhibadagi IMC gina administrator sing thengthang ahumlakta haptuna corporation sigi thabak thoram sing pangthorakhibada natana nagar panchayat amasum municipal council singina caretaker chairperson sing phawo haptuna thabak tawholakhibani adubu mikhalasi athuba matamda pangtholagani haibigi thorang तौरपग लोइना थासिगी अमदा महुत लोइसंगना थोकिबो ऑर्डर अमगी मतुंगिना अपुनबा ULB कुनगा तेरेत की ओइना मणिपुर लेंगा की कमिश्नर महुतपु एडमिनिस्ट्रेटर ओइना थबक पोलखिबनि माना ULB सिंग सिगी मिकल पांगथोक्तुना अनौबा काउंसिलर सिंग सेमद्रिबा फावबदि ULB सिंग सिगी थबक थोरम सिंग पुगदोरिबनि अदुमोइना स्टेट इलेक्शन कमिशन मणिपुरना ULB सिंग सिगी मिकल पांगथोकनबगी दमक लखलगलिबा थौरांग सिदा खुराउ सियनबगी थाउदौ यौहलकदौरिबा फिबम सिगी मरि लेनरिबा महुत लोइसंग मसुम हकथेंगना थौरांग लखलिबा स्टेट इलेक्शन कमिशन मणिपुर गी मैखेदिगी अकनबा थबक लखत हौबा सुमगनी हाइनसु फोंदोकनारकली अतेनबा पावखरा सिरगा लेरमले ngase yo anganbada DM कॉलेज की नोंपोक थंगबा सेकपुल मनाक्ता ख्वाइ ब्रखपुर नगामापालदगी समराय देवसै कुनगतर अपुप लेखिदरबा एस सासिंद्रा कौप नहामा सिरगा लेरमले हादि अमरोमदना ट्रकने इलेक्ट्रिक पोस्ट नामथखिबदगी मई पुंगममख्रे संगाई प्रोद लेबा CAFNPD की गोदाउंड सेंग थानब लाखिबा लोडेड ट्रक अमा लमी मपान खामदुना थमलिंगदि इलेक्ट्रिक पोस्ट अमादा नमसिनखिबदगी तरागमथोय KB सब स्टेशन संगाई प्रो गाड़ी फीडरना पीबा फमसिंग मई पुंगममख्रे थाउदोसिंग असि नुमिदांग पुंग 3 मखाइरोम तराकपदा थोखिबने दुमैनमा ट्रक असि सिंखलगे इलेक्ट्रिक पोस्ट सेमबगी थबकते हयेंग तौरगनि हादि मकासा तरफोइना तो पपम आसाम लहोगिब थामरोमदा टोमेटो फ्लू की केस सामहेना थेंगनारे रिपोर्ट आसाम लहोगिब थामरोम सिदा टोमेटो फ्लू की केस सामहेना थेंगनाख्रे हाइना ऑफिशियल ओइब रिपोर्ट अमन फोंदोखिबग लोइना मरि लेनबे हेल्थ डिपार्टमेंट सिंग हिरामसिगी माताना सेक्शन थरांगी ओइबा थबक क्या पेखत पाउख्रेदि आसाम नेशनल हेल्थ मिशन की सीनियर ऑफिशियल अमन हिरामसिगी माताना फोंदोखिबदा स्टेट असिदा थेंगनखिबा टोमेटो फ्लू की केस सिंग से अयामना डिब्रुगढ़ डिस्ट्रिक्ट गिनी डिस्ट्रिक्ट असिदा लैब स्कूल अनी तमलिबा महिरोइसिंग टोमेटो फ्लू असि संदोखिबने स्कूल अमदना महिरोइ कुनग मरि टोमेटो फ्लू की केस थेंगनखि अदुगा अतोप स्कूल अमदना पुना केस कुनगनिथु थेंगनखि हादि ऑफिशियल असिना मखातना फोंदोखिबदा लैबा असि तोंगान तोंगान स्टेट खरदसु टोमेटो फ्लू संदोरकपगी पाउ लैरे अदुबा हाइरिबा लैना लाइसत असि मतौ करमना संदोरकलिबनो हाइबा हौजुमकि ओइनदि चपचाना खंगमंगद्रि टोमेटो फ्लू असि मरुइना सही अमदगिना तरा फावगी मनुंगदा लैबा आंगांगसिंगना नगले दुगा सही यामलबा मसागी इम्यून सिस्टम सोलबा अहल ओइरबसिंगसु नगले लैना लाइसत असिबु फाननबा हौजुक फावगी ओइनदि चपचाबा हिदाक अमता पुथोकपा लेथ्रि COVID-19 गुमना टोमेटो फ्लू की वायरस मखल अमना थोअनबने दुबु हिरम अमतदा कोविड का मरी लेनबदी ओइदि डेंगी नारुब मियोइसिंग लैना लाइसत असि खरा हेना नगली करिगुंबा लैना लाइसत असि नारबदी उनसा यामना हाकचबगी थौंगसिंग थेनगनी करिगुंबा मतमदा पुकनाबा ओनिंगबा फावबा मरम चादना हक्सांग सोक्थबना सिंग तौरकलबदी लैना लाइसत असिगी सिम्पटम ओइरंबा याय हैना डॉक्टर सिंगना फोंदोकनारकली अतोपा पावमा नमु मसा कंजनबगी दमक पुंगमा हेना उ पम्बी मथक्ता फमदुना लेखि ताबदी यामना नोकनिंगबा मदि अकीबा पोकपा थौदुवम ओइना ngasi केरलागी मनुंगसनबा इदुकीदा नुपामा मसागी मथोय कंजनबगीदमा अवांगबु उपम्बी अमगी मथक्ता पुंग अमग मखाइरोम फमदुना लेखरे हाइरि सिना कनाल मनाक नकना लेबा उमंग अमद साजी कौबा मियोयसी सिंगसन सखी अदुबु खंगौदना लमलकी सामु मापय मन माकी लंबी थत्तुना थंबग लोइनना एटेक सथनबु होनरखी मदुना मरम मोरगा माक मनाक नकना होरंबा अवांगबु उपम्बी अमगी मथक्ता खत्तुना पुंग अमा मखाइरोम फमदुना लेखिबनी लोकल की मियोइसिना थाउदोदुगी मतंगदा नमहोबो वीडियो अमा यामना थुना वायरल ओइरखरबा मतंग फॉरेस्ट ऑफिशियल सिंग फमदुना लाक्तुना सामुसिंग अदु तांथोकलबा मतंग उपम्बी अदुगी माक लौथखिबनी हाइदि अमरमना फॉरेस्ट ऑफिशियल सिंग फोंदोखिबदा सजीना सिंग थिबा चलुरिबा मफम अदु लमलकी सामुसिंग यामना तोइना चतोकसिन तौरिबा मफमनि मफम अदु यारिबा मखै चंगदनबा फॉरेस्ट ऑफिशियल सिंग हानादगी हौना वार्निंग तौदुना लाक्ली हाइदि लुसिलकपोइना तोपा तेंतकपा पावमना युंगाबो डॉक्टरना लयेंखिबा अंगांग अमा सिरे एजेंसी ताबदि यामना नुंगाइतबा थौदो अमा ओइना उत्तर प्रदेश की बाराबंकीदा लेबा गवर्नमेंट हॉस्पिटल युंगाबो डॉक्टर अमना लयेंखिबा मसागी से अमा मखाइरोम तम ngaइदेबा नुपि मसा अमा सिख्रे हाइदि इमुंग मनुंगी मियोइसिना फोंदोरखिबगी मतुंगिना लेबक थिबा थौदो से होखिबा नुमाइजिंग नुमिकी नुमिदांगदा थोखिबनि मखोइगी मसा नुपि अदुगी मखनाउदा सुजाक मरु अमा पन्नुना लैखिबदगी सिराउली गोसपुर एरिया लेबो हॉस्पिटल पुगटकी मखोना हॉस्पिटल यौखिबा मतमना नुमिदांगी मतमदा मथौ तौगदबु डॉक्टर अदु लेरखिदे
ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯔꯒ ꯗꯣꯛꯇꯔ ꯑꯗꯨ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯌꯦꯡ ꯆꯠꯊꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯣꯛꯇꯔ ꯅꯤꯂꯝ ꯒꯨꯞꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯒꯨꯞꯇꯥ ꯈꯨꯗꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯍꯨꯝꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ